ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯟꯁꯪ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯨꯈꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯀꯧꯊꯣꯛꯅꯤꯡꯂꯤꯕ ꯇꯤꯟꯁꯪ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯂꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯤꯟꯁꯪ ꯂꯥꯏꯁꯪ ꯑꯅꯤꯕꯨ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯧꯊꯣꯛꯂꯕꯗ ꯇꯤꯟꯁꯪ ꯂꯥꯏꯁꯪ ꯑꯅꯤꯗꯣ ꯂꯨꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯅꯕꯥꯅꯤ ꯂꯥꯛꯂꯕ꯭ꯔꯥ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯁꯤꯟꯊꯥ ꯑꯃꯇꯪ ꯄꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯟꯊꯥ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯂꯧꯅꯤꯡꯕ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯥꯛꯊꯥꯛ ꯄꯤꯒꯅꯤꯀꯣ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯍꯦꯃꯟꯇ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯔꯒꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯤꯇꯥꯕꯨ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯃꯟꯇꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯅꯈꯣꯏꯅ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯒꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯂꯨꯈꯣꯏꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯇꯤꯟꯁꯪ ꯂꯥꯏꯁꯪ ꯂꯥꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯨꯗꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯃꯟꯇ ꯑꯃꯗꯤ ꯒꯤꯇꯥ? ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜꯗ ꯕꯨꯝ ꯕꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯃꯟꯇ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯍꯨꯏꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯃꯟꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯤꯇꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯒꯤꯇꯥ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯦꯃꯟꯇ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯍꯦꯃꯟꯇ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯗꯨꯝ ꯗꯨꯝ ꯇꯧꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯐꯈ꯭ꯔꯕꯗ ꯍꯦꯃꯟꯇ ꯅꯤ ꯍꯦꯛ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯍꯦꯃꯟꯇ ꯍꯣꯏꯅ ꯇꯨꯝꯂꯤꯕ ꯃꯈꯥ ꯊꯪꯕꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯎꯆꯦꯠ ꯋꯥꯆꯦꯠ ꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯏ꯫ ꯋꯥꯆꯦꯠ ꯈꯥꯏꯔꯒ ꯋꯥꯆꯦꯠ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯕ꯭ꯔꯥꯛ ꯕ꯭ꯔꯥꯛ ꯂꯥꯎꯅ ꯐꯛꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥꯆꯦꯠꯁꯤꯡ ꯑꯗꯣ ꯄꯩꯌꯥ ꯁꯤꯟꯅꯅꯕꯒꯤ ꯆꯒꯨꯞ ꯆꯒꯨꯞ ꯈꯥꯏꯊꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯔꯛꯄꯁꯤꯗ ꯍꯦꯃꯟꯇ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯄꯥꯜ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗ ꯍꯦꯃꯟꯇꯅ ꯈꯪꯂꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯍꯦꯃꯟꯇꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯃꯟꯇ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯥ ꯊꯪꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯟꯖꯕ ꯇꯥꯔꯁꯨ ꯌꯦꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯐꯠꯇꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛ ꯂꯥꯏꯈꯪꯅꯗꯨꯅ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇ ꯎꯆꯦꯠ ꯋꯥꯆꯦꯠ ꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯦ꯫ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯕ ꯑꯗꯨꯗ ꯍꯦꯃꯟꯇ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯑꯗꯨꯗ ꯍꯦꯃꯟꯇ ꯐꯈ꯭ꯔ ꯃꯥꯜꯂꯦ, ꯂꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯃꯟꯇꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯇꯤꯟꯁꯪ ꯂꯥꯏꯁꯪ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯍꯦꯃꯟꯇꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯛꯄ ꯂꯦꯡꯕ ꯀꯌꯥ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯅ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯍꯦꯃꯟꯇ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯖ꯭ꯋꯥꯔ ꯍꯥꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯠ ꯂꯥꯎꯅ ꯐꯃꯨꯡꯗꯒꯤ ꯄꯥꯛꯊꯗꯨꯅ ꯒꯤꯇꯥꯕꯨ ꯀꯟꯅ ꯍꯧꯗꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫
tuminna asibagum leithokri tawriba sida Hemanta pakhatladuna masada singnaba amaga loinana Gita gi masado konkhatuna wakhal lakna pijamna kana honari asumna wakhal lakna ba honarabu sugita kari mata wakhal lakmalakta badagiri Hemanta tawpham khangdraduna sakchungdomda praprap chensili adugi matungda ising khara kallaka chenthorakli madugi matung Gita gi mamaida chwarang chaisan badagiri Gita sordo yamna sangna ik laung thagiri asumna chinchalaga mahana hairi karino hojiki mangdubu karino matamadu Hemantana kari mano ha kati kari mangmange adu kan aina nangi namaida na khaja tha dana hawdo ko kari mata tadi adi kedorogi banangbo matamadu Gita na khangdi aise yamna mallaba uri wari na pungyo yum sallaba isangkaraba mathak kuptraba yum amada aise leiran toromi matamadu ta aibu phagane haiduna miyu ani changsilai hari miyu ani se mamai mamito othongna kiba sakta mama haibaduni ahan badadi masakto karimata uramdi phidu khummaga lei aina sum changkhalaga yenglo badadi mamai longkono khalakpada mado oja mai lu khoini nan toromi asomna hairakpada Hemantana magi lu khoi haibasina akhoi gi ibung asida sukjamna yengthidi busi karigano fai khangani hayenge numita magi mayumda chattuna ai mawa sodana maki phuruge hanta mukti khangani drama asomna hairakpada Gitana yadi yadi oja maiba thambauda hairaga manasu tawon thokpa khara tahongadabani asomna hainaraduna leiringai makoigi yumgi thongodo amu hangdo amuk thingjan adusu yamna makol hongna bam bam lawagi khonjalasum tarakli Hemanta amadi Gita khangprek khangduna karino torokliba sidi asomna hainaraga phamungdagi parpar kumtharaglaga cheptharagi jenglobadadi thongodo karimada toramdre masidagi Hemanta amaiba thambogi manakta chattuna hawi jum masid tawribasi hairu sira haiduna khalli adubu matau karamna Gita matomta hudoklamlaga mahak chatkani adugi sumathakta thong hangdoklubada kari leramgani haiba mahak khangbanati masigi matung Hemantara Gita da wansilatuna Gita tawriba singse lukhune torokpa sodna hoiramgani phai khangani hari sinima asopne Hemantana hairakpaduta Gitana adugi maibado yamna phaiba yamna phattaba maibani fareste nungan bangairasi nehak adumna wari sanaraga leiringa ikhang khanghaudana kanagumba miyoi abana sumang nobdagi Hemanta Hemanta tabro adumna korokpada Hemanta badi Gita yengnei matamaruda Hemantana masibu tasengnomaki ai kobo lakpu oidra natragana butpet omu oramdrane asomna khalaga Hemanta sukum khumdi tuminna ngahak lei masigi matu ngahak leraga amukasu kariyuri moi imung sibo Hemanta haiduna sum korokpaduta Hemantana kanano aing nungyai sita karoli basibo adumna hanglubaduda sumang lobdagi amukta tholo o Hemanta amuka tholo asomna korokpadagi Hemantana Gitada kauribase misumale ai amutang thulaga yengukige wahai adu tabada Gitana ngaikho aisu laki haiduna punna lakminraklei aduga thongjawada tapna hangdoklaga mapalthi jinglei yana launa sat hangdoklati khajak minna ubagi changda khajitang maya karap hangdoklibani asomna hangdoklaga Hemantana sumangda kana leibano haiduna tuminna yengloi asomna yengluba matamda kana gumba ma sumangda mamayaduna sangoiromda onthoklaga haibadi yumlomda matung onsellaga lepdaga leiribadu Hemanta amadi Gitana uri madu ubada Gitana masidi mibu mandeda asomna hairakpada Hemantana oramdabusu yai ai hakke kanano karigidamagta ibu kauribano asomna hairubaduda ikhang khangawduna sumangda leiribado twai launa mangkhre asomna mangkhibasida Hemanta amadi Gita khangprek khangno thongodo kam lonsalli aduga pona pansilamnaga mukoyani gam laktuna ka aduda tumin leiri Gitadi haujikidu karino haiduna mihun thahun chengkhat kiduna
mahak masa do thak thak nitun leiribani asuna leiringai chakchang aduta glass ama lemaida yamna hauna tari aduga tari basisu keng keng launa phana kuina lebai aduta thindun leiribani aduga kering kering launa glass aduna tari ba jaga aduma kata karigumba amasu amuk taslakpaki khonjal tari tawriba sida hemanta chakchang number chatuna amuk yenglokhige haiduna gitabu phamung aduda thanamle matam maruda gitana ai thandale hu ngamjaroi ai su lakani haiduna punna lakminari hemantana chakchang lorokpadadi kari amata leiramdi kari su leiramdaba kari su taramdaba aduda hemanta khangle hemase tasingno ki tamdare amaiba lukoina soidarma ki kari gumba khara taromlagani haibisi mana su khangle aduma leiringi matam aduda gita do ai kinoma tawre hairakli hemantana kari torobagi haiduna hanglubada gitana mamai aduna phlang romda yinglaga mumit mana aduna sab jungkhalaga yinglaga leirambaduna hemantana karaidano mana yinglibasibo haiduna yinglui adubu hemantana di kari mata uri masidagi di gita yamna kana lauramlaga mahak makhut masado karigumba mana mamai upsilakpagi mawongda torokpadagi aduga makhut masado na mamai upsilaklibadu kanthopagi mawongda phrang phrang chungamlaga leimai aduta gyan mangkhre gitana wakhal mangkhiba asida hemanta tokphom khangduna gitabu kana kauri masidagi gita do mamit tapna pangthorakle aduga hemanta da yamna sauni yingni maruda hemantana kaidore ha karigino enguda dukmunna yamna sauni yinglibadi kaidoroge haba nangbo adumna hairubada gitana hemanta da munna yingamlaga phuk hawgali aduga sakchang agi jaga aduda prap changchin khraga thang sori leiribado tap paikhali adumna thang sori yama paikhal khibadu da hemanta chensil laktuna kaidoroge nang toisibo ha kaidoroge bunangbo adumna hairubadu da gitana thang sori aduna hemanta da thinge haiduna torokli thang sori aduna hemanta gi babuk thinge haiduna hek toropaka hemantana gitage mukura do tap phajalle aduga yamna kana mukoi ani muknaraga thang ado hemantana mulli masidagi gita do hauna nokhalakli gitana asomna hauna noklamlaga amuk prap chakri hemanta karino tawri basiri asomna khalaga gitage matungda gitabu kawdun tanarakli asomna gita do prap lakpana yumgi thong aduta prap khraga yamna kana sensillaga yumgi thongjaw aduta makok aduna bomb lo thomjalli asomna tawbasida hemantana siba talai nangbo kayo nang toibo haiduna sinsilakli gitage makok to ina oro thokthun leiramle matam mar gita hoji chu wakhal tari phuk amu hawalaklaga thongru da amu kasu lesion ge torokpadadi hemantana namsin tu phari adubu gitana ayu thado nangi nupise aina pukhagadabani asomna hairakpada hemantana yaroi kidobugi nang ai nupi asibu pugadoribano nangi karina tik leiduna hemanta ai ki loina bibu natik leiduna pugadoribano asomna hairubada gita hauna norakle asma leiringa ikhang khangudana hemanta gi makhwang aduda kanagumba amana konbugum konsilakli krak lakna asomna konsilakpada hemantana karino haiduna makhwang da jingrubada su kari matadi uri adubu kanagumba amana mahaki makhwang da kolakle haibasi mahak su khangle matawasomna mahaki makhwang aduda kolakpaduta hemanta makut masado na makhwang aduda phrang kanthokli adubu pailaiti mahapu tunglomda khangching chingduna sor laktuna chaksangi maikai tamna chingakli asomna chinglaklaba matungda hemanta chaksangi phaglang aduta laktro langsin khiduna phaglangda phujillaga lukhamna phaglang adu jaisanbadagidi makokto ham launa sikli ngawri tanja aduda gita tapna hogalaklaga mamang thongado hanglaga mapal thokhibadu hemantana uri matam marda gita do hemantana kanna kauraga mahaksu makhong do hairang makok ngawbagi mama dunna gita bu kauraga chelakli masidagi di hemanta yumgi sumang yoroklabada gita haiduna kanna kauri aduga kana leibagi akoigi imungse kainoma tawri amukta matiang pangpiyo haiduna su lauri aduma tawrakpaduta likaigi yumthangnabasing mathang chenthoraktuna kaidore hemanta kaidorge nangbo haiduna hangakli matamaduda hemantana mahaki nupi gita do laiwunaraga thokre kadai jawkhrabuno khangdre amuka thibiyo hairi
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯒꯤꯇꯥ ꯍꯦꯃꯟꯇꯒꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯒꯤꯇꯥꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯒꯤꯇꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗꯁꯨ ꯏꯅ ꯑꯣꯔꯣ ꯑꯣꯔꯣ ꯊꯣꯛꯈꯤꯕꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯃꯃꯥꯏ ꯇꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯦꯃꯟꯇꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯦꯃꯟꯇꯗ ꯉꯥꯏꯈꯣ ꯍꯦꯃꯟꯇ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯅꯕꯥꯅꯤꯒꯤꯁꯤꯕꯣ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯟꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯇꯥꯈꯤꯗꯦ ꯑꯗꯨꯒ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯅꯪꯒ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯟꯇꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒ ꯑꯩꯒ ꯁꯥꯎꯅꯈꯤꯕ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯁꯤꯡꯂꯕ ꯃꯥꯏꯕꯅꯤ꯫ ꯃꯥꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯩ ꯌꯦꯠꯅꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯍꯦꯃꯟꯇꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯗꯒꯤꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯍꯦꯃꯟꯇ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯡꯐꯩ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯅꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯗꯨꯒꯤ ꯆꯥꯛꯊꯥꯛ ꯇꯧꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯅꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯈꯣꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛꯊꯥꯛ ꯇꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯃꯟꯇ ꯃꯍꯥꯛꯁꯨ ꯉꯟꯇꯥ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯑꯃꯥꯏꯕ ꯂꯨꯈꯣꯏꯁꯨ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯡꯊꯤ ꯅꯨꯃꯪꯉꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯔ ꯉꯟꯅ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯝꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯌꯥꯝꯅꯁꯨ ꯁꯥꯗꯕ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯇꯨꯝꯂꯝꯗꯥꯏꯒꯤ ꯑꯃꯨꯛꯇꯪ ꯃꯄꯥꯟ ꯊꯣꯛꯂꯝꯒꯦ ꯈꯜꯂꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯎꯈꯤ꯫ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯟꯗꯅ ꯃꯍꯥꯛꯅ ꯐꯝꯅ ꯖꯒꯣꯏꯒ ꯁꯥꯔꯗꯅ ꯀꯔꯤꯅꯣꯝꯃ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯩꯅꯁꯨ ꯈꯪꯂꯦ ꯑꯃꯥꯏꯕ ꯂꯨꯈꯣꯏꯁꯦ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯃꯨꯅꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯈ꯭ꯔꯦ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯈꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯞꯂꯨꯕ ꯌꯥꯗꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯀꯅꯥ ꯇꯨꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯍꯦꯃꯟꯇꯕꯨ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯃꯟꯇꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯐꯨꯗꯨꯅ ꯍꯩ ꯍꯦꯃꯟꯇ ꯍꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯍꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯗꯥꯗꯥ? ꯑꯁꯨꯝꯅ ꯇꯨꯝꯂꯨꯕ ꯁꯥꯔꯒ ꯍꯪꯂꯛꯄꯗꯨꯗ ꯂꯨꯈꯣꯏꯅ ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗꯅꯦ ꯑꯩꯅ ꯅꯪꯁꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯇꯨꯝꯃꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯝꯍꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯍꯦꯃꯟꯇ ꯍꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯔꯤꯅꯣꯝꯃ ꯎꯔꯨꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯈꯪꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯄꯥꯈꯠꯅꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯑꯗꯨꯗ ꯂꯨꯈꯣꯏꯁꯨ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯂꯩꯇꯥꯏꯅꯗꯨꯅ ꯃꯤꯑꯣꯏ ꯑꯗꯣ ꯇꯥꯏꯅꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯤ 2 ꯇꯥꯔꯛꯂꯕꯅꯤ꯫
ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯑꯗꯥꯏꯗꯒꯤ ꯂꯥꯏꯀꯠꯅꯔꯛꯄꯗꯨꯅ 1:30 ꯑꯗꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯝꯂꯒ ꯃꯅꯝ ꯁꯨꯠ ꯅꯝꯕꯒꯤ ꯃꯑꯣꯡꯗ ꯄꯥꯛꯊ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯒꯤꯗꯤ ꯄꯥꯛꯊ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯋꯥꯡꯇ꯭ꯔꯤꯛ ꯋꯥꯡꯅ ꯆꯞ ꯆꯨꯡꯅ ꯂꯦꯞꯈꯠꯂꯛꯂꯒ ꯃꯉꯛ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯧ ꯉꯧꯔꯒ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯑꯒ ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯒ ꯌꯦꯡꯊꯔꯛꯄ ꯑꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯀꯩꯅꯣꯝꯃ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯃꯟꯇ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅꯁꯨ ꯍꯦꯃꯟꯇꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯈꯣꯏꯅꯁꯨ ꯉꯍꯥꯟ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯈꯤꯕꯗꯨ ꯍꯦꯃꯟꯇ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯆꯤꯡꯅꯔꯕꯗꯒꯤ ꯍꯥꯟꯅꯒ ꯆꯤꯡꯅ ꯂꯩꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯝꯕ ꯅꯥꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯕꯅꯤꯅ ꯅꯪꯅꯅꯦ ꯃꯊꯦꯡꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯅꯪꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯎꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯇꯨꯝꯍꯟꯈꯤ꯫ ꯅꯨꯃꯤꯠ 2-3 ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯄꯨꯟꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣ ꯍꯦꯃꯟꯇ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯑꯣꯖꯥꯅ ꯅꯠꯇ꯭ꯔꯣ ꯉꯍꯥꯟ ꯂꯪꯐꯩ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯈꯤꯕꯗꯣ? ꯅꯠꯇꯦꯅꯦ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯀꯩꯗ ꯂꯩꯔꯀꯥꯟꯗ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯂꯪꯐꯩ ꯂꯥꯛꯂꯒ ꯑꯗꯨꯃ ꯂꯥꯏ ꯁꯥꯟꯅꯔꯕꯗꯤ ꯂꯝꯂꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨ ꯑꯣꯛꯅꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯍꯜ ꯑꯃꯅꯦꯅ ꯈꯜꯂꯒ ꯂꯩꯔꯨꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯥꯎꯍꯜꯂꯒ ꯅꯠꯇꯦꯅꯦ ꯀꯩꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯂꯨꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡꯅꯤ꯫ ꯃꯁꯤꯕꯨꯗꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯂꯩꯇꯥꯏꯅꯕꯤꯒꯦ꯫ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯅ ꯈꯪꯗꯦꯅꯤ ꯅꯣꯏꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯟꯇꯅ ꯀꯔꯤꯒꯤ ꯈꯪꯗꯕ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯥꯏ ꯁꯥꯟꯅꯁꯟꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅꯁꯨ ꯍꯦꯃꯟꯇꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯨ ꯉꯥꯡꯕ ꯆꯩꯕ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯅꯣꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯑꯩꯅ ꯑꯃꯠꯇ ꯇꯧꯗꯦꯃꯤ ꯍꯥꯏꯗꯨꯅ ꯃꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗ ꯂꯨꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯦꯃꯟꯇꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯆꯦꯅꯥ ꯑꯃꯗ ꯏꯔꯒ ꯌꯥꯎꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯝꯈꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯃꯥꯡꯊꯛꯇ ꯃꯔꯨ ꯀꯣꯛꯄ ꯃꯤ ꯑꯃ ꯎꯈꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗ ꯂꯥꯏꯈꯪꯅꯈꯤꯕ ꯃꯤꯑꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯃꯃꯤꯡ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯃꯃꯤꯡ ꯏꯁꯤꯜꯂꯤꯕꯁꯤ ꯆꯦꯅꯥ ꯑꯁꯤꯗ ꯃꯃꯤꯡ ꯏꯁꯤꯜꯂꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯅ ꯂꯨꯈꯣꯏꯕꯨ ꯈꯨꯕꯥꯛꯅ ꯈꯨꯗꯝ ꯊꯥꯕꯗ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯐꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯃꯟꯇꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯨꯈꯣꯏꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯃꯍꯥꯛ ꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯃꯟꯇꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯃꯟꯇꯅ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯨꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯃꯟꯇꯒꯤ ꯃꯌꯨꯝꯗ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯃꯟꯇꯅꯁꯨ ꯈꯪꯂꯛꯇꯨꯅ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯆꯩꯔꯕꯁꯨ ꯂꯨꯈꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯈꯪꯂꯕꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯋꯥꯔꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ
ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯀꯧꯔꯨꯗꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯀꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯇꯥꯕ ꯋꯥꯈꯜ ꯂꯥꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯇꯞꯅ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯃꯟꯇꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯑꯃꯥꯏꯕ ꯊꯝꯕꯧ ꯀꯧꯕ ꯑꯣꯏꯅ ꯆꯠꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ